Hello mayam kuire ko video thagataba malayam mo ain mayam butaram nokchari mayam ngasi video sidi aina laiba university dagi kilometer kun namuk chat laiba gukhang township anama laiba ko aduda laiba laisang amane ko adugi laisang je hapet yeng halake tawbani aduga moigi sigi laisang jida laiba akoiba keka du ai hapet drone nung pai yeng halake aduga moi laisang je kamai tawge habado ai hapet yeng hajarake aduga mayam laisang je ahan ba khoigi swaina kara bam ji swain lei hai tare ko khoigi side ani dege ka ba yai aduga masigi laisang ji ki maming ji kai kau ga matamda kukhang jingsui sausan temple haina khangai ko moi je aina sum khan bada taoism ga mari leina ba lai oram dong male ko moi gi supreme emperor ni hai adu chap chaba idi kari habno maming di khangdre ado habet kar kan di yeng halake aduga moi gi sigi kabam ji swaina tawe masakse sing dane hai tare ko khoigi sing ya dei khara kakhala matungda layam phamne do ai horen drone pai kan da magi masak to kamai tawge habe du jai habe ding halake swai lei ko mafam ji yamna mi hajik yam kana leite aduga moigi si je yam phajana hai khoigi kai no khang dene dragon gumba nga gi tapta hakpa yawre aduga sigi temple ji gi khoi mathak yaudringai ji mamang ji da koi swaina dragon hai tare ko mayam makhan moi sida kaina bol muna bai ta ga tawbagi mung da leiri se si je pura dragon ni ko sida leiri ja ai yeng halake ko sida leiri je sida dragon makom leire sida makom leire sida leiri jina head ki tapta toy ko sida power kap tharak bai tapta toy je sida ju dragon makom lei sida na turtle ga su leiri ko moi je lai ga mari leina ba oramane moi gi si andai somna kanda singi oiba phajaba am lei si makha da lambi le mi lai ji ko somna kanda chingsang pareng leire adu sida di ai nga sade thoroi do lambi phattaba amta thengna de hai tare aduga kayani irang phalang ju laitabnina chatpa khoppa du ju khoida kiningai laitre dana ana khoi manipur do swai di chaning mane adu irang laibanina ombhok chatri hajik yaure kaino mathak to temple mathak se swai lai ko am phajana pakna le khoi ngasai lakpado somna kandagi lakpane to sidai ka gi hai ji ai swaina laisang lai sida laisang lai hapet sang lai khwa make sida kasu kana athing mu khot pa leite hai tare kai kai asi fajana da maintain tawar thame se sing mathak tani ko lai ja si ga je phajaye masak yam chikna mi ju chinde adubu mi chinde mi yam pa lakte na maintain tawdara di adum phajan tawe ba ko sida ne aina sarkarai do somna kan sing paring lai ko ada somna kan da turian ma cham ji lai ada turian do apet yeng halake du ju sing budi khar kang ne aje main temple ja apet ong changa gong yeng halake ko main temple ji sang dingai gi nakan da su sida sang ma sa ma lai sida jodum akhoi gi maitai gi lai da akhoi gi budau pakhang ba lai budo adui ta da dum moi je lat pani ko dragon je ni ka nam ta leite sida kai lai no de ai ju phajana khangdre moi gi sida lai je kaino gi ai khudom bi di dai thil la ro ge ko monkey king lai re de gi atop se kai lai no khangde maning da ju moi gi dragon lai ko khoi manipur da ju budau pakhang ba lai bido adu gi ta ta somna kan da ju lai sida ju mathak ta ka je phajana ha aga cme moi
ꯐꯖꯅ ꯃꯣꯏ ꯃꯦꯟꯇꯦꯟ ꯇꯧꯔ ꯊꯝꯃꯤ ꯃꯤꯕꯨꯗꯤ ꯂꯥꯛꯇ꯭ꯔꯁꯨꯀꯣ ꯁꯤꯗ ꯎꯅꯒ ꯐꯖꯅ ꯍꯛꯇꯅ ꯇꯧꯔꯤꯁꯦ ꯁꯤ ꯑꯃꯨꯛ ꯀꯩꯅꯣꯗ ꯃꯦꯟ ꯑꯣꯏꯕꯁꯦ ꯑꯩ ꯍꯥꯏꯐꯦꯠ ꯆꯪꯗ꯭ꯔꯤꯉꯩꯗ ꯚꯤꯗꯤꯑꯣꯁꯦ ꯈꯤꯇꯪ ꯃꯑꯣꯡ ꯇꯥꯅ ꯅꯝꯒꯦꯕꯀꯣ ꯅꯨꯡꯉꯥꯏꯔꯦ ꯋꯦꯗꯔꯁꯤꯁꯨ ꯌꯥꯝ ꯄꯥꯛ ꯁꯥꯕꯁꯨ ꯑꯣꯏꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯏꯪꯕꯁꯨ ꯑꯣꯏꯗ꯭ꯔꯦ ꯑꯩ ꯆꯪꯍꯜꯂꯛꯑꯒꯦ ꯁꯤ ꯂꯩꯔꯦꯀꯣ ꯁꯤꯒꯤ ꯃꯦꯟ ꯇꯦꯝꯄꯜꯁꯤꯅꯤ ꯆꯪꯉꯁꯤ ꯁꯤꯗ ꯃꯣꯏꯒꯤ ꯑꯌꯥꯝꯕꯀꯣ ꯂꯥꯏꯁꯪ ꯑꯩꯅ ꯇꯥꯏꯅꯥꯟꯗ ꯆꯠꯄꯗ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯁꯨꯃꯥꯏꯅ ꯃꯣꯏꯒꯤ ꯂꯥꯏꯁꯪ ꯁꯨꯃꯥꯏꯅ ꯂꯥꯏꯁꯪ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯙꯨꯛ ꯊꯥꯅꯕ ꯑꯆꯧꯕ ꯑꯃꯃꯝ ꯍꯦꯛ ꯂꯩ ꯑꯗꯨꯒ ꯃꯣꯏꯁꯤ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯦꯄꯔꯒꯨꯝꯕ ꯃꯩ ꯊꯥꯔꯒ ꯊꯥꯗꯕꯁꯨ ꯇꯧꯅꯕꯅꯦ ꯑꯗꯣ ꯁꯤꯗꯤ ꯑꯗꯨꯃꯛꯇꯤ ꯅꯠꯇꯦ ꯁꯨꯃꯥꯏꯅ ꯙꯨꯛ ꯊꯥꯐꯝꯁꯦ ꯃꯅꯨꯡꯗꯁꯨ ꯃꯆꯥ ꯂꯩ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯆꯧꯕ ꯑꯃꯃꯝ ꯂꯩ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯂꯥꯏꯁꯪ ꯃꯅꯥꯛꯇꯣ ꯑꯗꯨꯗꯁꯨ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤꯗ ꯑꯣꯔ ꯃꯅꯤꯄꯨꯔꯒꯤꯗ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥ ꯊꯣꯡ ꯉꯥꯛꯄꯗꯣ ꯑꯗꯨꯏ ꯇꯥꯏꯞꯇ ꯃꯣꯏꯒꯤ ꯀꯩꯅꯣꯒꯤꯁꯨ ꯇꯥꯏꯋꯥꯟꯒꯤ ꯔꯤꯂꯤꯖꯟ ꯇꯥꯑꯣꯏꯖꯝ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯒꯤꯗꯁꯨ ꯁꯨꯃꯥꯏꯅ ꯅꯣꯡꯁꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯉꯥꯛꯄꯒꯤ ꯇꯥꯏꯞꯇ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥ ꯁꯥꯅ ꯀꯪꯂꯥꯗ ꯉꯥꯛꯄꯗꯣ ꯑꯗꯨꯏ ꯇꯥꯏꯞꯇ ꯁꯨꯃꯥꯏꯅ ꯑꯅꯤ ꯂꯩꯀꯣ ꯑꯗꯣ ꯑꯌꯥꯝꯕꯅ ꯃꯣꯏꯒꯤ ꯁꯤꯗ ꯃꯊꯛꯀꯤꯗꯁꯨ ꯍꯛꯏꯁꯦ ꯃꯣꯏꯒꯤ ꯐꯤꯅꯤꯛꯁꯁꯨ ꯂꯩ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯗ ꯗ꯭ꯔꯥꯒꯟꯁꯨ ꯑꯌꯥꯝꯕ ꯂꯣꯏ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯌꯦꯡꯉꯁꯤ ꯃꯅꯨꯡ ꯆꯪꯉꯀꯥꯟꯗ ꯁꯤꯒꯤ ꯄꯤꯂꯔꯁꯤꯗꯁꯨ ꯍꯛꯑꯒ ꯇꯧꯔꯤꯁꯦ ꯐꯖꯅ ꯍꯛꯑꯒ ꯃꯦꯟꯇꯦꯟ ꯇꯧꯔꯦ ꯃꯣꯠꯁꯨ ꯃꯣꯠꯁꯟꯗ꯭ꯔꯦꯀꯣ ꯃꯤ ꯌꯥꯝ ꯂꯥꯛꯇ꯭ꯔꯁꯨ ꯁꯤ ꯃꯊꯛꯇꯁꯦ ꯁꯤꯗꯁꯨ ꯃꯣꯏ ꯙꯨꯛ ꯊꯥꯕꯒꯤꯁꯤꯗ ꯂꯩꯌꯦꯀꯣ ꯉꯁꯥꯏꯒꯤ ꯑꯆꯧꯕꯗꯣ ꯑꯗꯨꯒꯨꯝꯕꯅꯤ ꯁꯤꯗ ꯃꯆꯥ ꯃꯆꯥ ꯂꯩꯔꯤꯁꯦ ꯁꯤꯗ ꯂꯥꯏ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯂꯩꯔꯦ ꯑꯥꯗ ꯃꯌꯥꯏꯗ ꯂꯩꯁꯤꯅ ꯂꯥꯏ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯑꯣꯏꯔꯝꯃꯅꯤꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯂꯥꯏꯁꯪ ꯂꯩꯕ ꯃꯇꯝꯗ ꯃꯦꯟ ꯑꯣꯏꯔꯤꯕ ꯂꯥꯏꯗꯨ ꯂꯩꯔꯦ ꯑꯗꯨꯒ ꯅꯥꯀꯟ ꯅꯥꯀꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯪ ꯃꯆꯥ ꯃꯆꯥ ꯂꯩꯗꯅ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤꯁꯦ ꯁꯤꯗꯁꯨ ꯂꯥꯏ ꯂꯩꯔꯦ ꯁꯤ ꯀꯩ ꯂꯥꯏꯅꯣ ꯈꯪꯗ꯭ꯔꯦꯀꯣ ꯁꯤ ꯃꯊꯛꯇ ꯑꯔꯤꯕ ꯍꯧꯖꯤꯛ ꯂꯥꯏꯁꯪ ꯃꯅꯨꯡꯗ ꯌꯦꯡꯍꯜꯂꯨꯔꯕꯅꯤꯅ ꯑꯩ ꯍꯥꯏꯐꯦꯠ ꯑꯀꯣꯏꯕꯁꯦ ꯍꯥꯏꯐꯦꯠ ꯗ꯭ꯔꯣꯟ ꯄꯥꯏꯔꯒ ꯍꯥꯏꯐꯦꯠ ꯌꯦꯡꯍꯜꯂꯛꯑꯒꯦꯀꯣ ꯃꯌꯥꯝ ꯁꯤꯗꯁꯨ ꯁꯨꯃꯥꯏꯅ ꯃꯤ ꯉꯥꯏꯍꯥꯛ ꯂꯥꯛꯑꯀꯥꯟꯗ ꯐꯝꯅꯕ ꯈꯣꯠꯅꯕ ꯁꯤ ꯂꯩꯕꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯗꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯉꯥꯏꯍꯥꯛ ꯀꯩꯅꯣ ꯇꯧꯒꯦꯁꯨ ꯑꯗꯣ ꯃꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅꯀꯣ ꯂꯥꯏꯁꯪꯁꯦ ꯀꯩꯅꯣ ꯇꯧꯗꯦꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯂꯩꯗꯅ ꯈꯣꯠꯇꯅ ꯑꯗꯨ ꯇꯧꯕ ꯌꯥꯏ ꯌꯥꯗꯦ ꯚꯤꯗꯤꯑꯣ ꯀꯥꯞꯄ ꯌꯥꯏ ꯌꯥꯗꯦ ꯑꯗꯨ ꯀꯩꯝ ꯍꯥꯏꯗꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯁꯤꯗꯒꯥꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡ ꯃꯆꯥ ꯃꯆꯥꯒ ꯊꯝꯃꯦꯀꯣ ꯉꯥꯏꯍꯥꯛ ꯁꯨꯃꯥꯏꯅꯒ ꯆꯪꯁꯤꯜꯂꯛꯑꯀꯥꯟꯗ ꯌꯦꯡꯒꯦ ꯈꯣꯠꯀꯦ ꯍꯥꯏꯁꯦ ꯚ꯭ꯌꯨꯁꯦ ꯐꯖꯔꯦ ꯁꯨꯃꯥꯏꯅ ꯊꯝꯃꯀꯥꯟꯗ ꯌꯦꯡꯕ ꯃꯇꯝꯗ ꯚ꯭ꯌꯨꯁꯦꯀꯣ ꯁꯤꯅꯤꯀꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯏꯁꯇꯤꯌꯔ ꯀꯥꯕꯗꯣ ꯁꯤ ꯂꯩꯔꯦ ꯁꯤꯗꯒꯤ ꯀꯥꯈꯠꯂꯛꯄ ꯇꯦꯝꯄꯜꯗꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯅ ꯃꯣꯏꯒꯤꯗꯤꯀꯣ ꯁꯤꯗ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯊꯝꯃꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯊꯝꯗꯕꯁꯦ ꯐꯩ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯀꯩꯁꯨꯝꯇ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯈꯣꯠꯂꯤꯅꯣ ꯃꯣꯏ ꯀꯩꯝ ꯍꯪꯉꯛꯇꯦꯀꯣ ꯑꯩꯈꯣই ꯑꯗꯨꯝ ꯆꯪꯉꯦ ꯂꯥꯏ ꯈꯣꯏꯔꯝꯅꯤꯡꯕ ꯃꯤ ꯑꯗꯨꯝ ꯂꯥꯛꯑ ꯈꯣꯏꯔꯝꯃꯦ ꯑꯗꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯈꯣꯠꯄꯁꯨ ꯀꯩꯁꯨꯝꯇ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯂꯩꯇꯦ ꯃꯦꯟꯇꯦꯅꯦꯟꯁꯁꯨ ꯐꯖꯅ ꯇꯧꯋꯤ ꯃꯁꯥ ꯌꯥꯝ ꯊꯤꯅ ꯅꯥꯜꯂꯤꯀꯣ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯅ
ꯇꯝꯖꯟꯅꯤꯡꯉꯥꯏꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯗꯒꯤ ꯇꯝꯖꯟꯕ ꯌꯥꯕ ꯍꯥꯏꯔꯗꯤ ꯁꯤꯒꯨꯝꯕꯁꯤꯅꯦꯕ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯅ ꯈꯟꯕꯤ ꯇꯥꯔꯗꯤ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯀꯃꯦꯟ ꯃꯆꯥ ꯑꯃ ꯄꯤꯕꯤꯔꯝꯃꯨ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯆꯦꯅꯦꯜꯁꯤꯕꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯦꯡꯅꯕꯤꯕ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯗꯣꯝꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯁꯨ ꯈꯔ ꯆꯦꯅꯦꯜꯁꯤꯕꯨ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯉꯩ ꯃꯈꯥ ꯇꯥꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯉꯩ ꯑꯩꯁꯨ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯅ ꯅꯝꯅꯤꯡꯗꯣꯏꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯦꯞꯄꯤꯒꯅꯨ ꯑꯗꯨꯒ ꯇꯥꯏꯋꯥꯟꯒꯤ ꯃꯐꯝ ꯑꯇꯩ ꯐꯖꯕ ꯃꯐꯝ ꯑꯩ ꯀꯥꯏꯗ ꯐꯖꯕ ꯂꯩꯒꯦ ꯑꯗꯣ ꯊꯤꯔꯀꯥꯟꯗ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯁꯦꯝꯖꯔꯛꯀꯦ ꯑꯗꯣ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯊꯥꯒꯠꯆꯔꯤ